ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯔꯣꯁꯅꯤ ꯅꯤꯡꯊꯧꯖꯥꯒꯤ ꯈꯨꯏꯗ ꯂꯩꯖꯔꯦ ꯃꯌꯥꯝꯒꯤꯗꯃꯛ ꯑꯔꯣꯟꯕ ꯊꯃꯣꯏ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯍꯥꯡ ꯍꯥꯡꯕ ꯑꯇꯤꯌꯥ ꯊꯛꯇ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯁꯨ, ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯗꯨꯅ ꯄꯨꯔꯅꯤꯃꯥ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯅꯁꯨ ꯃꯥꯏꯀꯩ ꯃꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯋꯥꯈꯜ ꯄꯨꯝꯕ ꯏꯪꯍꯜꯂꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝ ꯃꯥꯅꯁꯨ ꯋꯥꯈꯜꯒꯤ ꯄꯨꯔꯣꯜ ꯍꯥꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯊꯃꯣꯏꯒꯤ ꯀꯥꯆꯤꯜꯗ ꯊꯨꯞꯅ ꯊꯝꯖꯕ ꯊꯃꯣꯏꯒꯤ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯂꯩꯁꯅ ꯕꯦꯜꯀꯣꯅꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁ꯭ꯋꯤꯡ ꯆꯤꯌꯥꯔ ꯑꯗꯨꯗ ꯐꯝꯂꯒ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯊꯥꯖ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯏꯇꯥ ꯊꯥꯖ, ꯅꯍꯥꯛꯇꯤ ꯑꯊꯣꯏꯕꯤꯅꯤ꯫ ꯅꯍꯥꯛꯅꯗꯤ ꯈꯪꯂꯝꯒꯅꯤꯀꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯏꯇꯥ? ꯌꯥꯝꯕꯨꯡꯖꯥ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯁꯤꯗꯤ ꯏꯐꯝꯗ ꯄꯥꯎꯈꯣꯡ ꯀꯌꯥ ꯀꯌꯥ ꯆꯜꯍꯜꯂꯤ꯫ ꯄꯂꯦꯐꯝ ꯈꯪꯗ꯭ꯔꯕ, ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯈꯣꯡꯆꯠ ꯑꯃꯒꯨꯝ ꯏꯐꯝꯗ ꯃꯔꯣꯜ ꯊꯣꯛꯇꯕ, ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯀꯌꯥꯅ ꯉꯁꯤꯗꯤ ꯏꯐꯝꯗ ꯆꯩꯅꯥ ꯀꯌꯥ ꯀꯌꯥ ꯄꯤꯔꯔꯦ." ꯂꯩꯁꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯅꯤꯡꯉꯝꯗꯕ ꯄꯨꯕ ꯉꯝꯗꯕ ꯋꯥꯍꯪ ꯀꯌꯥ ꯀꯌꯥꯅ ꯃꯁꯥꯗ ꯍꯪꯖꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯉꯪꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗꯨ ꯇꯟꯂꯤ ꯇꯟꯂꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯃꯈꯨꯠꯅ ꯐꯠ ꯂꯥꯝꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯃꯤꯠꯇꯤ ꯎꯏꯁꯤꯜꯂꯤ ꯑꯗꯨꯃꯛ, "ꯍꯜꯂꯣ, ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯣ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯏꯍꯦ, ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯑꯦ, ꯑꯩꯗꯤ ꯉꯔꯥꯡ ꯅꯣꯕꯦꯜ ꯑꯃ ꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯂꯥꯛꯑꯒꯦ, ꯑꯩ ꯊꯝꯃꯦꯀꯣ." ꯐꯣꯟꯗꯨ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕ ꯂꯣꯏꯕꯒ ꯂꯩꯁꯅ ꯃꯥꯅ ꯁꯨꯞꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯃꯈꯨꯠꯅ ꯑꯃꯨꯛ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯣꯚꯦꯜꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯐꯠ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ "ꯄꯦꯜꯂꯕꯅꯦ ꯑꯋꯣꯏꯕ, ꯕꯤꯠ ꯂꯩꯅ ꯉꯥꯏꯍꯥꯛ ꯇꯨꯝꯖꯕꯁꯤꯗꯅꯦ, ꯂꯥꯏꯔꯤꯛꯀ ꯇꯝꯅꯤꯡꯗꯦ ꯑꯍꯣꯏꯅꯦ." ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯌꯧꯔꯗꯨꯅ ꯂꯩꯁꯅ ꯃꯁꯥꯗꯨ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯅꯕ ꯃꯁꯥꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ "ꯄꯦꯜꯂꯤ ꯑꯋꯣꯏꯕ, ꯐꯅꯦꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯣꯛ ꯂꯧꯊꯣꯛꯑꯒꯅꯦ ꯆꯠꯈꯤꯅꯤ꯫ ꯀꯔꯤꯅꯣꯕ ꯁꯤꯕꯣ? ꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯊꯤꯔꯝꯒꯅꯤꯗ." ꯂꯩꯁꯅ ꯐꯅꯦꯛꯇꯨ ꯁꯦꯠꯅ ꯁꯦꯠꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯇꯁꯦꯡꯅ ꯂꯩꯁꯅ ꯅꯨꯄꯤ ꯑꯃꯅ ꯁꯦꯠ ꯆꯥꯔꯤꯕ ꯍꯤꯔꯝ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯕ ꯍꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯍꯔꯥꯎꯖꯕ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯒꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯕ ꯊꯕꯛ ꯇꯧꯕꯁꯤꯅꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯠꯇꯤꯌꯦ, ꯐꯅꯦꯛꯂꯣ ꯅꯠꯇ꯭ꯔꯒ ꯐꯩꯖꯣꯝꯂꯣ ꯁꯦꯠꯂꯤꯗꯨꯕꯣ?" ꯂꯩꯁꯅꯥꯒꯤ ꯃꯆꯦ ꯕꯦꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯌꯥꯔꯦ ꯆꯦ, ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯗꯥꯎ ꯊꯨꯝꯃꯠꯄ ꯊꯕꯛ꯫ ꯃꯅꯥꯎꯄꯥ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯇꯦ ꯈꯪꯉꯗꯤ ꯊꯣꯛ ꯆꯪꯁꯤꯜꯂꯒ ꯁꯦꯠꯄꯤꯕ ꯀꯩꯗꯧꯒꯦ? ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯤꯂꯝ ꯗ꯭ꯔꯃꯥ ꯅꯠꯇꯤꯌꯦ." ꯕꯦꯕꯤꯅ, "ꯍꯧꯖꯤꯛꯐꯥꯎ ꯁꯦꯠꯄ ꯍꯩꯇ꯭ꯔꯗꯤ ꯁꯦꯠꯂꯨꯔꯅꯨ. ꯑꯩꯅ ꯍꯦꯟꯅ ꯁꯦꯠꯅꯤꯡꯄꯣꯟꯇꯤꯌꯦ ꯁꯤꯒꯨꯝꯕꯁꯦ. ꯊꯣꯛ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯈ꯭ꯔꯗꯤꯅꯦ ꯑꯔꯦꯝꯕꯗ ꯃꯥꯡꯇꯣꯛꯀꯅꯤꯁꯦ." ꯕꯦꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯃꯐꯤꯗꯨ ꯆꯪꯖꯤꯜꯂꯒ ꯁꯦꯝꯅ ꯁꯦꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ "ꯍꯌꯦꯡ ꯅꯋꯥ ꯍꯥꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯕꯍꯥ? ꯆꯒꯠ ꯆꯒꯠ ꯁꯨꯝ ꯉꯥꯡ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯉꯕꯅꯦ." "ꯁꯦ ꯂꯣꯏꯔꯕꯅꯦ. ꯑꯗꯣ ꯆꯦꯒꯤ ꯂꯩꯁꯅꯥ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯦꯕꯨ ꯅꯪ ꯉꯥꯎꯁꯤꯟꯅꯅꯨꯀꯣ. ꯅꯣꯏꯒꯤ ꯍꯟꯗꯛ 10 ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯦꯁꯦ ꯈꯪꯅ ꯆꯠꯂꯨꯀꯣ." ꯍꯣꯏꯕ, ꯐꯔꯦ ꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ, ꯊꯦꯡꯉꯦ." "ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ." ꯂꯩꯁꯅ ꯃꯁꯥꯗꯨ ꯐꯤꯡꯅ ꯐꯃꯨꯡ ꯃꯆꯤꯗ ꯊꯝꯂꯤꯕ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇꯨ ꯇꯥꯞ ꯂꯧꯊꯣꯛꯇꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯗꯨꯅ ꯀ꯭ꯂꯥꯁꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ
ꯁꯣꯅꯤ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯍꯩ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯂꯩꯁꯅꯥ ꯃꯥꯒ ꯊꯣꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯦꯝꯕ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯂꯩꯁꯅꯥꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯂꯒ, ꯂꯩꯁꯅꯥ, ꯅꯪ ꯉꯁꯥꯏ ꯑꯣꯖꯥꯅ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯉꯥꯎꯁꯤꯟꯅꯒꯅꯣ꯫ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯐꯤꯡꯅ ꯈꯣꯟꯖꯦꯜ ꯀꯜꯂꯛ, ꯅꯪ ꯑꯊꯧ ꯀꯩ ꯂꯩꯒꯦ? ꯅꯪ ꯑꯗꯨ ꯍꯥꯏꯗꯨꯕꯣ? ꯑꯣꯖꯥꯅ ꯉꯥꯡꯍꯟꯅꯤꯡꯉ ꯉꯥꯡꯍꯟꯅꯤ, ꯉꯥꯡꯍꯟꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯊꯧ ꯅꯠꯇꯦ, ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪꯉꯣꯟꯗ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯝꯕꯨꯗꯤ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯇꯝꯃꯤꯟꯅꯔꯨꯕ ꯑꯣꯏꯕꯅ꯫ ꯂꯩꯁꯅꯥ ꯂꯦꯝꯕꯒꯤ ꯋꯥꯗꯨ ꯐꯠ ꯀꯛꯂꯒ, ꯂꯦꯝꯕ, ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯪꯅ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯃꯗꯨꯗ ꯅꯪ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯗꯤꯌꯦ꯫ ꯂꯦꯝꯕꯅ, ꯂꯩꯁꯅꯥ ꯐꯦꯠ ꯂꯥꯎꯅ ꯂꯦꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯅꯤ ꯑꯃꯗꯤ ꯊꯥꯖꯁꯨ ꯂꯩꯁꯅꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯀꯃꯜ ꯔꯨꯝꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯆꯥ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯅꯪꯅ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯅꯤꯡꯂꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯊꯤꯗꯣꯛꯀꯗꯕꯅꯤꯀꯣ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤ ꯃꯇꯝꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ 9, 10, 11, 12 ꯀꯥꯔꯛꯄ ꯃꯇꯝꯁꯤꯅꯤ ꯐꯠꯇꯕ ꯌꯥꯝ ꯑꯣꯏꯒꯜꯂꯤꯁꯦ꯫ ꯑꯗꯨꯅꯅꯦ, ꯅꯆꯥꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯦ꯫ ꯉꯥꯟꯊꯣꯏꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯣꯏ ꯕꯥꯕꯨ? ꯅꯠꯇꯦꯅꯦ, ꯃꯆꯥ ꯁꯦꯟꯅꯕꯁꯤꯕꯨ ꯃꯃꯥꯗ ꯂꯣꯏꯅꯃꯛ ꯊꯧꯖꯤꯜꯂꯗꯤ ꯀꯥꯏꯗ ꯌꯥꯔꯅꯦꯒꯦ? ꯃꯄꯥꯅꯁꯨ ꯑꯗꯨꯝ ꯊꯤꯗꯣꯛꯄꯤꯌꯨ, ꯋꯥꯔꯛꯄꯤꯌꯨ꯫ ꯃꯆꯥ ꯋꯥꯔꯛꯄꯗꯅꯦ ꯃꯄꯥꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯅ ꯂꯩ꯫ ꯏꯍꯦ, ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯃ, ꯃꯥꯅ ꯈꯨꯝꯂꯛꯄꯅ ꯑꯃ꯫ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯅꯤꯅꯦ ꯃꯃꯥ, ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯔꯣꯜ ꯑꯊꯨꯞ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯃꯥ ꯅꯣꯏꯗꯗꯤ ꯍꯦꯛ ꯍꯥꯏꯕꯗ ꯀꯣꯏꯗꯦꯗꯅ꯫ ꯑꯗꯨꯒ ꯃꯃꯥ ꯅꯪꯅ ꯈꯪꯒꯗꯕꯗꯤ, ꯅꯆꯥꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤꯀꯣ꯫ ꯉꯥꯡꯅ ꯁꯛꯅꯕꯅ ꯃꯔꯣꯜ ꯑꯃ ꯌꯥꯗ꯭ꯔꯤꯕ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯌꯦꯡꯅꯦ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯃꯃꯥ ꯅꯪ ꯍꯥꯟꯅ ꯌꯩꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯀꯤꯡ ꯊꯣꯛꯎꯈꯤꯒꯦ꯫ ꯌꯥꯏꯁ꯭ꯀꯨꯜ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯐꯠ ꯂꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯁꯥꯗꯨ ꯁꯨꯛꯂꯒ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯅꯦ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯖꯔꯔꯣꯏ꯫ ꯑꯃ ꯇꯧꯕꯒꯤꯁꯨ ꯍꯦꯛ ꯃꯃꯥꯗ, ꯑꯃ ꯇꯧꯕꯒꯤꯁꯨ ꯍꯦꯛ ꯃꯃꯥꯗ꯫ ꯅꯨꯡꯉꯥꯏꯔꯦ, ꯅꯣꯏ ꯃꯄꯥꯃꯛ ꯃꯉꯥꯏꯔꯦꯅꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯛ ꯏꯁꯤꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯥꯟꯖꯥꯅꯤ꯫ ꯕꯦꯝꯃ, 10 ꯑꯦꯛꯖꯥꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ, ꯀꯟꯅ ꯍꯣꯠꯅꯧꯀꯣ꯫ ꯃꯌꯥꯝ ꯃꯥꯡꯗꯅꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯌꯣꯟꯒꯅꯨꯀꯣ, ꯆꯣꯞꯍꯟꯒꯅꯨ꯫ ꯆꯥꯛ ꯆꯥꯅ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯒꯤ ꯆꯣꯞꯄ ꯅꯪꯗꯧꯔꯤꯒꯦ ꯏꯃꯥ ꯍꯣꯏꯅ? ꯍꯌꯦꯡ ꯐꯦꯜ ꯑꯣꯏꯔꯒ ꯏꯁꯥꯗꯅꯤ ꯑꯣꯏꯗꯣꯏꯁꯦ, ꯏꯃꯥ ꯍꯣꯏ ꯁꯔꯨꯛ ꯌꯥꯎꯗꯦꯀꯣ꯫ ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯅꯪꯅ ꯐꯦꯜ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯅ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ, ꯈꯪꯂꯕ꯭ꯔꯥ? ꯃꯆꯦ ꯕꯦꯕꯤꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯕꯅ ꯈꯠꯅꯔꯨꯕꯗꯤ ꯇꯧꯔꯨꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯦꯅ ꯂꯥꯛꯆꯩ꯫ ꯃꯆꯤꯟ ꯃꯅꯥꯎ 2 ꯈꯛꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯣꯏꯕꯅ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯦ ꯕꯦꯕꯤ ꯌꯥꯝꯅ ꯆꯝꯖꯩ꯫ ꯑꯃꯔꯣꯝꯗ ꯂꯩꯁꯅꯥꯗꯤ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯦ꯫ ꯃꯆꯦꯅ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯩ꯫ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯅꯥ ꯀꯦꯝꯄꯁꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯐꯥꯟ ꯑꯁꯥꯡꯕ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯅꯨꯄꯤ 3ꯗꯨ ꯄꯨꯟꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯃꯤꯠꯌꯦꯡꯐꯝ ꯊꯝꯂꯛꯏ꯫ ꯑꯦ ꯊꯧꯕꯥ, ꯅꯨꯡꯉꯥꯏꯔꯤꯌꯥ? ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯧꯕꯥ ꯃꯈꯥ ꯇꯥꯅ, ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯅꯨꯡꯉꯥꯏꯔꯤꯁꯤꯕꯣ? ꯂꯩꯁꯅꯥ ꯏꯆꯝ ꯆꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯔꯣ, ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯟꯕꯒꯤ ꯋꯥꯔꯤꯅꯤꯗ꯫
ꯊꯧꯕꯁꯨ ꯅꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇ ꯉꯦꯛ ꯐꯝꯊꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯋꯥꯔꯤꯕꯨ ꯑꯗꯨ ꯅꯠꯇꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ? ꯋꯥꯊꯤ ꯇꯧꯅꯨꯀꯣ, ꯅꯣꯏ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯋꯥꯊꯤ ꯁꯨꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯂꯩꯁꯅꯥꯅ ꯅꯪ ꯍꯩꯔꯤꯗꯣ ꯌꯥꯔꯦ ꯀꯩꯅꯣ, ꯑꯩꯈꯣꯏ ꯍꯩꯇ꯭ꯔꯁꯨ꯫ ꯊꯧꯕ ꯂꯩꯁꯅꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ, ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯏ꯫ ꯊꯧꯕ ꯃꯈꯥ ꯇꯥꯅ ꯏꯃꯥꯏ, ꯀꯩ ꯍꯥꯏꯕ ꯑꯗꯨꯅ? ꯂꯩꯁꯅꯥꯅ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯣꯏꯒꯗꯤ ꯆꯥꯡꯗꯝꯅꯕ ꯀꯥꯏꯗ ꯌꯥꯔꯅꯤꯒꯦ, ꯑꯗꯨꯒꯤ ꯋꯥꯅꯤꯗ꯫ ꯊꯧꯕꯅ ꯇꯞꯅ ꯑꯁꯦꯡꯕꯩꯔꯣ? ꯑꯍꯣꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯊꯧꯕ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯀꯩꯅꯣ ꯅꯕꯥꯅꯤ ꯇꯧꯅꯩꯗꯨꯕꯣ? ꯊꯥꯖꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯅꯕꯥꯅꯤꯅ ꯁꯥꯔꯩ ꯍꯧꯔꯝꯗꯥꯏꯒꯤ ꯇꯥꯏꯞꯇꯒ ꯉꯥꯡꯉꯤꯗꯨꯅ? ꯊꯥꯖꯅ ꯑꯩꯈꯣꯏꯗꯒ ꯑꯣꯟꯁꯤꯜꯂꯛꯄꯤꯒ ꯇꯧꯋꯦ꯫ ꯁꯣꯅꯤꯅ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯗꯧꯔꯕ ꯈꯪꯗꯦ, ꯑꯋꯨ ꯑꯋꯨ ꯆꯤꯛꯑꯦ ꯋꯥꯅꯦ꯫ ꯊꯧꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯥꯔꯁꯦ, ꯃꯔꯩ ꯌꯦꯠꯅꯔꯅꯨ꯫ ꯑꯗꯣ ꯂꯩꯁꯅꯥ, ꯑꯁꯦꯡꯕ ꯅꯪ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯈꯔ ꯆꯪꯍꯟꯅꯤꯡꯉꯤ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯐ꯭ꯔꯤꯗ ꯅꯠꯇꯦ, ꯄꯩꯁꯥ ꯆꯪꯅ ꯑꯍꯜꯁꯤꯡꯅ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯍꯩꯁꯤꯒꯤ ꯃꯇꯦꯡꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯥꯗ ꯃꯍꯩꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯆꯩꯁꯨꯅꯦ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ, ꯑꯩꯈꯣꯏꯕꯨ ꯅꯍꯥ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯅꯦ? ꯍꯌꯦꯡ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯜꯂꯨꯔꯤꯕ ꯃꯍꯩꯗꯨꯒꯤ ꯃꯇꯦꯡꯅ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯃꯃꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕ, ꯈꯪꯕ ꯌꯥꯕ ꯃꯈꯩ ꯃꯇꯝ ꯆꯥꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯁꯅꯥ ꯊꯧꯁꯥꯗꯅ ꯍꯧꯔꯕ ꯅꯪꯒꯤ ꯂꯦꯛꯆꯔꯗꯣ ꯑꯃꯨꯛ? ꯊꯥꯖ ꯑꯃꯗꯤ ꯁꯣꯅꯤꯗꯤ ꯂꯩꯁꯅꯥꯒꯨꯝ ꯆꯔꯥꯡꯅꯕ ꯑꯣꯏꯔꯕꯁꯨ ꯊꯧꯕꯒꯤ ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯌꯦꯡꯗꯨꯅ ꯎꯁꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕꯤ ꯃꯆꯤꯟ ꯀꯟꯕꯤ ꯂꯩꯁꯅꯥꯗꯤ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯑꯉꯥꯡꯁꯦ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯕ꯭ꯔꯦꯛꯀꯤ ꯕꯦꯜꯗꯨꯁꯨ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯑꯁ ꯇꯥꯈ꯭ꯔꯦꯅꯦ꯫ ꯊꯧꯕ ꯅꯣꯛꯂꯒ ꯍꯣ ꯌꯥꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯅꯒ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ, ꯃꯥꯒꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯇꯝꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ, ꯆꯥꯎꯔꯥꯛꯅ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯂꯩꯁꯅꯥ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯍ꯭ꯋꯥꯏꯠ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯇꯨꯅ ꯃꯈꯨꯠꯅ ꯄꯣꯠ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟ ꯄꯥꯏꯗꯨꯅ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯀꯗꯣꯝꯗꯒꯤ ꯋꯥꯏꯁꯤꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯑꯃꯅ ꯊꯣꯛ ꯂꯩꯁꯅꯥꯗ ꯋꯥꯏꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟꯗꯨꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯍꯦ ꯃꯍꯥ ꯆꯟꯗꯥꯜ, ꯀꯅꯥꯅꯣ ꯅꯪ? ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯁꯦꯛꯂꯤ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯒꯥꯔꯤ ꯃꯆꯥꯗꯨꯅꯦ ꯒꯥꯔꯤꯅꯦ ꯎꯞꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯀꯣꯛꯇꯁꯨ ꯍꯦꯝꯂꯦꯠ ꯑꯃ ꯎꯞꯂꯤ ꯅꯨꯄꯥꯗꯨꯁꯨ ꯃꯈꯨꯠ ꯅꯥꯀꯜ ꯑꯃꯅ ꯃꯈ꯭ꯋꯥꯡ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯡꯊꯣꯔꯛꯇꯦ꯫ ꯑꯌꯣ, ꯀꯩꯅꯣ ꯅꯨꯄꯤ? ꯃꯁꯥꯗꯨ ꯁꯦꯛꯂꯤ ꯒꯥꯔꯤꯗꯨ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯥꯗꯨꯅ꯫ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦꯅꯦ ꯍꯥ? ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯕꯨ ꯀꯩꯁꯨ ꯑꯣꯏꯗꯅ ꯇꯛꯈꯥꯏꯔꯒꯦ ꯊꯣꯝꯃꯒꯦ ꯃꯇꯥꯒꯨꯝ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯛꯄ ꯅꯪꯒꯤ ꯀꯣꯛꯇꯨꯕꯨ ꯀꯔꯤꯅꯣ ꯍꯥ? ꯅꯃꯥ ꯅꯄꯥꯅ ꯃꯤ ꯂꯥꯛꯑꯗꯤ ꯒꯥꯔꯤꯅ ꯊꯣꯝꯃꯣꯅ ꯇꯝꯃꯛꯄ꯭ꯔꯣ? ꯅꯨꯄꯥꯗꯨ ꯁꯛ ꯍꯥꯏꯐꯦꯠ ꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯕ? ꯅꯠꯇꯦ, ꯁꯣꯏꯔꯤꯁꯦ ꯅꯪ ꯂꯣꯏꯔꯣ? ꯁꯣꯔꯣꯛꯇꯕꯨ ꯂꯝꯕꯤꯗꯕꯨ ꯀꯅꯥꯅ ꯖꯒꯣꯏ ꯁꯥꯔ ꯆꯠꯅꯒꯦ? ꯇꯥꯅꯤꯡꯗꯦ, ꯆꯠꯂꯨ ꯑꯥꯗ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯥꯝ ꯀꯥꯛꯀꯅꯨ ꯅꯨꯄꯤꯅ, ꯑꯔꯦꯝꯕꯗ ꯃꯥꯡꯅꯤ꯫ ꯂꯩꯁꯅꯥ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯈꯣꯟ ꯀꯂꯞ ꯍꯥꯏꯔꯛꯏ꯫ ꯅꯪ ꯍꯧꯖꯤꯛ ꯆꯥꯊꯣꯛꯎꯔꯣ? ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯦꯅꯦꯕ ꯍꯥ? ꯅꯪ ꯉꯁꯤ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯅꯁꯛꯇꯣ ꯐꯖꯅ ꯌꯦꯡꯒꯦ, ꯍꯦꯝꯂꯦꯠꯇꯣ ꯂꯧꯊꯣꯔꯛꯑꯣ꯫ ꯀꯥꯟꯅꯗꯦ, ꯃꯁꯦ ꯐꯣꯇꯣ ꯅꯝꯖꯟꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯣꯁꯇ ꯊꯥꯒꯠꯀꯦ, ꯅꯨꯄꯤ ꯏꯖꯠ ꯃꯥꯡꯍꯟꯗꯧ ꯇꯧꯔꯝꯃꯦꯅ꯫ ꯅꯨꯄꯥ ꯑꯗꯨ ꯐꯤꯡꯅ
ꯍꯣꯏ ꯀꯩꯅꯣ ꯇꯧꯏꯗꯣ ꯌꯥꯝ ꯊꯨꯍꯥꯞꯆꯤꯜꯂꯣ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥ ꯅꯣꯡꯃꯒꯤ ꯚꯥꯏꯔꯦꯜ ꯆꯠꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯀꯥꯡꯕꯨꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯟꯗꯣꯛ ꯆꯠꯀꯦ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯂꯩꯁꯅꯥ ꯃꯥꯒꯤ ꯐꯅꯦꯛꯇ ꯌꯦꯞꯂꯤꯕ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯅꯃꯥꯏꯃꯠꯀꯤ ꯐꯣꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯩꯅꯣ ꯁꯤꯕꯣ ꯌꯥꯔꯦ ꯑꯣꯀꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨ ꯒꯥꯔꯤ ꯍꯣꯠꯇꯅ ꯊꯧꯈꯤꯔꯝꯃꯤ ꯀꯤꯒꯁꯨ ꯀꯤꯔꯤ ꯃꯁꯛꯁꯤꯒ ꯑꯁ꯭ꯋꯥꯏ ꯂꯝꯕꯤꯗꯅꯦ ꯁꯨꯖꯜꯂꯒ ꯁꯤꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯒꯗꯝꯅꯦ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯤꯡꯊꯤꯖꯔꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯃꯉꯥꯜꯅ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯄꯨꯔꯛꯄꯒꯨꯝ ꯅꯣꯡꯄꯣꯛ ꯆꯤꯡꯗꯣꯜ ꯀꯥꯔꯛꯇꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯁꯦꯛ ꯃꯉꯥꯜꯗꯨ ꯁꯟꯗꯣꯔꯛꯂꯤ ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗꯨ ꯑꯍꯜꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯇꯨꯅ ꯊꯝꯃꯕ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯕꯤꯅꯥ ꯗꯦꯕꯤ ꯏꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯊꯝꯃꯤ ꯑꯃꯨꯛ ꯄꯔꯞ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯁꯦꯡꯕ ꯕꯥꯇꯤꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯍꯤꯡꯈꯣꯜꯒꯤ ꯑꯋꯥꯡ ꯊꯪꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛ ꯄꯔꯞ ꯁꯣꯛꯂꯨꯗꯨꯅ ꯄꯨꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯑꯃꯨꯛ ꯂꯥꯏ ꯀꯠꯅꯕ ꯂꯩ ꯈꯔ ꯍꯦꯛꯂꯨꯗꯨꯅ ꯑꯃꯨꯛ ꯂꯥꯏ ꯀꯠꯅꯕ ꯄꯥꯇ꯭ꯔꯗꯨꯗ ꯊꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯍꯧꯖꯤꯛ ꯀꯔꯤ ꯂꯥꯏꯅꯣꯕ ꯑꯩꯅ ꯈꯨꯔꯝꯗꯣꯏꯁꯦ ꯄꯦꯜꯂꯕꯅꯦ ꯑꯋꯣꯏꯕ ꯏꯁꯤꯡꯁꯤꯅ ꯀꯗꯣꯝꯗ ꯊꯝꯗꯣꯏꯅꯣ ꯁꯤꯕꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦꯍꯦ ꯅꯨꯄꯤꯕ ꯅꯨꯄꯤꯁꯦ ꯁꯤꯕꯝ ꯅꯥꯕꯝꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗꯅꯦ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯖꯅꯤꯡꯗꯦ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯒꯅꯦ ꯍꯦꯛꯇ ꯈꯨꯔꯝꯃꯒꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯂꯩꯁꯅꯥꯗꯨ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯅꯤꯡꯂꯤꯕ ꯈꯜꯂꯤꯕ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯣꯏ ꯖꯣꯏ ꯂꯩꯁꯅꯥ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨ ꯈꯨꯗꯨꯞ ꯀꯨꯟꯗꯨꯅ ꯈꯨꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯥꯡꯒꯣꯜꯗꯒꯤ ꯃꯃꯤꯠ ꯐꯥꯛꯂꯤ ꯇꯧꯗꯨꯅ ꯃꯆꯦ ꯕꯦꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯁꯅꯥ ꯂꯥꯏ ꯈꯨꯔꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯦꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯃꯛꯏ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯅꯃꯥꯄꯣꯛꯀꯤ ꯎꯗꯕ꯭ꯔꯣ ꯅꯣꯡꯅꯤꯡꯉꯛꯄ ꯅꯋꯣꯡꯗꯣ ꯇꯧꯔꯤꯁꯦ ꯁꯣꯏꯔꯤꯔ ꯂꯥꯜꯂꯤꯔ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯏ ꯃꯍꯨꯠꯇ ꯅꯣꯛꯅꯤꯡꯉꯤꯕ ꯌꯥꯝ ꯄꯛꯇꯦ ꯏꯕꯦꯝꯃꯅ ꯃꯆꯦ ꯕꯦꯕꯤ ꯅꯣꯛꯂꯒ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯥꯎꯅ ꯇꯧꯔꯤꯕꯗꯨ ꯑꯆꯨꯝ ꯑꯔꯥꯜ ꯌꯦꯡꯂꯤ ꯆꯨꯝꯃꯦ ꯌꯥꯝ ꯍꯩꯔꯦ ꯏꯅꯥꯎꯗꯤ ꯉꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯉꯔꯥꯡ ꯇꯧꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯇꯧꯔꯝꯕꯅꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯥꯟꯕꯗꯨꯗ ꯍꯦꯛ ꯂꯦꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯅꯌꯥꯗꯣ ꯍꯤꯒꯠꯇꯅ ꯌꯦꯡꯅꯤꯡꯗꯦ ꯕꯦꯕꯤ ꯅꯣꯛꯂꯒ ꯏꯁꯧꯒꯗꯤ ꯉꯁꯤ ꯈꯛꯇꯪꯁꯤꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯦꯕꯤ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯀꯤꯆꯟꯗꯅꯤ ꯂꯩꯁꯅꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤ ꯃꯆꯦ ꯕꯦꯕꯤꯁꯨ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯕꯅ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯦꯝꯆꯥꯅ ꯍꯦꯟꯖꯥꯡꯕꯨ ꯀꯩꯅꯣ ꯑꯃ ꯍꯦꯛ ꯊꯣꯛ ꯇꯧꯁꯤꯜꯂꯨ ꯉꯔꯥꯡꯒꯤ ꯍꯋꯥꯏꯖꯥꯔ ꯂꯩꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯆꯒꯦꯝ ꯍꯦꯛ ꯄꯣꯝꯖꯤꯜꯂꯣ ꯂꯩꯁꯅꯥ ꯁꯨꯛꯂꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯒꯦꯝ ꯄꯣꯝꯃꯨ ꯍꯥꯏꯕ ꯅꯣꯏ ꯅꯋꯥꯒꯤ ꯆꯒꯦꯝ ꯄꯣꯝꯕ꯭ꯔꯣ ꯍꯩꯇꯦ ꯑꯩ ꯉꯝꯃꯔꯣꯏ ꯏꯔꯣꯜꯂꯁꯤ ꯑꯂꯨ ꯈꯔ ꯂꯩꯁꯤ ꯑꯣꯏꯅ ꯐꯨꯠꯆꯜꯂꯒꯦ ꯀꯩꯅꯦꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯅꯪꯕꯨ ꯈꯤꯇ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯒꯦ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯃꯋꯥ ꯂꯧꯗꯦꯍꯦ ꯀꯅꯥꯗ ꯀꯤꯗꯣꯏꯅꯣ ꯃꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕ꯭ꯔꯥ ꯀꯨꯁꯤꯅꯤ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯉꯥꯡꯅꯕꯅꯤ ꯊꯤꯅꯕꯅꯤ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯑꯩꯅꯒ ꯉꯥꯡꯅ ꯉꯝꯖꯄꯣꯟꯇꯦ ꯏꯃꯥꯅꯦ ꯊꯣꯛꯇꯗꯤ ꯍꯦꯛ ꯊꯣꯛꯆꯍꯧꯔꯒꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯁꯥꯟꯇꯤ ꯑꯣꯏꯅꯅꯦ ꯆꯥꯛꯈꯨꯝꯒꯤ ꯊꯧꯔꯝꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯒꯦ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯨꯁꯨꯅꯦ ꯉꯁꯥꯏꯗꯤ ꯃꯑꯣꯡꯒ ꯌꯥꯝ ꯃꯥꯜꯍꯜꯂꯝꯃꯤ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯩ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ ꯐꯔꯦ ꯏꯃꯥꯁꯨꯅꯦ ꯃꯃꯥꯡꯒꯤ ꯅꯅꯦ ꯇꯣꯟꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯅꯦ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ ꯉꯔꯥꯡ ꯙꯨꯞ ꯂꯩꯕꯒꯤꯅꯦ ꯄꯩꯁꯥ ꯑꯋꯥꯠꯄ ꯄꯤꯔꯝꯗꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯄꯤꯊꯣꯛꯎꯒꯦ ꯐꯖꯅ ꯏꯔꯦꯟꯖꯅ ꯇꯧꯃꯤꯟꯅꯔꯝꯃꯨꯀꯣ ꯅꯆꯦꯒ ꯍꯣꯏ ꯄꯜꯂꯦ
ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯂꯩꯁꯅ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫